Masagi apama mihut kanjagadabagi mayam thukjariba adusu lan maraksida haidi solution am porkani haibagi thukjariba mayam se tasena masai apama ni namandagai haidi agent ka se tanthokiba lairiba agent tanthokaga akoina yaba party du gi don duna hek phamanlamgumba kari no tori se duna si akoi adu taragadi akoi solution se akoi manipur da sori se kanana sori no haibase sum khanga padong tore ngasi election numisida kanana manipur se sori be no haibase khang padong tore aduna akoina haijaning badi Sigi election kutau sidi yaroi aduna husiki problem lady ba sinje loida hanba polling booth loida hanba haibadi problem lady me amse every polling be amse loida hanba democracy ki wahan thok leitre electoral politics ki wahan thok leitre constitution ki wahan thok leitre adu kari no koina manipur sida koina lady ba prajati jati lady ba improve lady ba yellow me amse akoi kanana kanduri no haibagi poto lae aduna ongtang asi me am ongtang punjan mineraga lady administration lady punjan mineraga achumba gi am tamte stand tawrakanda amta fight to minase natradi akoi manipur loidani natradi akoi malibak sin loidani kanana kandurib no haibaduni ba koina haijuning ini